ngasi nungdang phone ki ba kangleipa ki maira gi pau che de gi maroi ba pau khara khanga chiraga miyam de khulo tamjege thanga wama high school da hangba relief camp da leiba naha ama sakhang da bus singna nongmaina kaplam badagi lekanakhre Churchampur da gi epicenter oidina horaki ba kang ani gi lan asida hana Churchampur gi thingai phai yaifa kon da leiram badagi kuki militant singna masagi mai thatuna talakpadagi hauji kaibu police station gi manung channa Thanga wangba high school da hangba relief camp da changjapum lawtuna leiba naha ama ngasi ayuk sakhang daba naha kharana nongmaina kaptuna hatnaba hotnarambadagi mahaki masada nongmai maru ani panduna sokpadagi hauji not AOC da leiba Rasmidi city da laikanaduna leiri sakhang daba singna nongmaina kaptuna hatnaba hotnaramba naha adugi maming Sawaijam danabi sei kunganipan apupo sawaijam rajeng kawi thaudo adugi matangda kaibun police station gi phangba pawgi matung inadi Nongmaina panduna soklaba sawajam danarbi ngasi ayu ayonkar amada mahakki leifam thanga relief camp aduda ayu pung nipan taba matamda halakkibani mahakki kar adu relief camp mamangi changpham de hek khambaga tungda inarakpani haina chingnaba angang mamachugi activa amada tongduna lakpa naha anina mangoda nongmai kapsinduna hatnaba honakkibani khudakta nongmai kapsilamliba naha ani adu makhoina tonglafa gari aduda mafam adudagi nantokna khulaituna chengkre hari Pawasina hai nongmaina kaplam badagi sogaibam danarbigi oi thangba pukchep amadi yek thangba lemjumda nongmai maru amamam panduna soki khudakta not AOC da leiba Rasmidi city da pukhotana ngasi nungtin operation pangthokre hauji ICU da leiri nongmaina panduna soklaba sogaijam danarbigi apokpa mapa sogaijam rajena akhoigi pawse asiga wari sanaba matamda phongdorakhibadi makhoigi horafam asi Churchampurgi thingai phai yaifakondagini Mafam aduda leiba yaraktabadagi haujik nauriya pakhang lakpa kendragi manung channa yang thangda lariba Kamakya Pemtong College ta hangliba relief camp da makhoi imung manung gi miyoi ahum changjafam lawduna lei mahakki machanupa ahal dana brithanga gi relief camp aduda leibani loinana mahak khulngafa gi thabaksu adumak tawi hari police ki pawgi matung inadi nongmaina pandana soklaba danarbi ngarang numidang mahakki imung manungna haujik changjafam lawduna leiriba yang thang Kamakya Pemtong College ta hangliba Relief camp da ahing lek luraga ngasi ayonkar amada mahakki leifam oriba thanga gi relief camp da lakpani mahang relief camp tamna lakpa matamda mahakki gari gi maningda sakhang daba activa tongba miyoi sing aduna inaduna laklaga relief camp maya da nomai kapsinduna hatnaba hotnarambani sakhang daba nomai kapsilamliba naha singdu miyamna mate khara tanaduna fanaba hotnabada mafam khangduna nanthokuna chengkre gari maranggi damakta mahakpu nomaina kaptuna hatnaba hotnarambano haiba khangba ngamdri Thaudo asigi matangda kaibe police na FIR case amalak register tawduna makha tana thiba hombagi thabak chathari hairi Manipur turel da nga phaba chatluba miyoi mari kuki militant singna hatkani haina ki halakpadagi chellakhre sei ama helaklaba Manipur da thokliba kangu ani gi tamthiraba lan asina kham thengna so alaba rejoni haina lauthokliba sugunu amani serau da leiba miyoi singna maning tamna chathok chatsin tawba haujuk phaba ngamdrei Ngarang ayuk pung tare makaram taba matamda sugunugi makha thangmada leiba Manipur turel ge sakpi turel ga tanaba sakpi machin haina khangnaba asida nga phaba changlubada kuki militant singna hatkani hajna ki halakpadagi mayum tamna chenarakre hairi pressna phangba pawgi matung inadi sugunudagi miyoi mari asina ayuk pung tare makhai taba matamda Manipur turel amadi chakpi turel ga tanaba chakpi machin haina khangnaba mafam asida nga phaba tharoi khunbana chingbagi thabak tawki Makoina ayupung nipan taba phawa nga phabagi thabak chatharingaida khulai paba kuki militant manga rom laklaga karigidamakta turel da nga pharibano nathwai mangning dravadi tunan mafam adu thadokuna chengkro haina nomaigi kak chingjuna kelake madudagi nga phaba miyoi mari adu mathwai hingnaba mayum tamna chengkhalaklaba matungda thaudo adugi pausugunu police tamkhi hairi panba yabadi Manipur turel ga thangnaba Churchampur district ki manung chana leiba Henten kuki khol asida hauji kuki militant gi bangka taruk lom saduna mafam asida kuki militant sing thomjiduna leiriba mafam ni hariba mafam asiga Manipur turel ga di irap lapnadre makhoina nongmai amadi bong kapsilaktuna attack tawbada yamna laina yawba mafam ni hairi pawasina hairibadi ngarang sugunuda leiba miyoi marina Manipur turel da nga phaba chatluba adu aramba khongthang ni mafam aduda chatpa yadaba mafam ni hajina security force ki maikaidagi amadi khunja singi maikaidagi hanna khangalabasu makhoina nga phaba chatluba adugi damakta pendaba phongdoknaki
Sakhangdabasingna fakiba CRPF ki officer ama police ki kanguna kanba ngamkhre. Masakhangdaba car anida lakiba miyoi singna fadana pukibani haiba CRPF ki officer ama police ki kanguna tekta kajna kanba ngamkhre hairi. Thaudo asigi matangda pause asina tongan thajaba yaba mfamsingdagi phangba paugi matung inade tekta kajna kanba ngamkhraba CRPF adugi maming Lencha Chi Hausai Nefu Kampobi district ki Kanglatumi military colony dagini Mahak Hause Charpa Mainada Laiba Marfu Gutaruk Suba CRPF ki Patalayan ki Chilsi Training Center ki si Koi de Laibani Mangachi Ayu Pungtara Gamintara Mangaram Taba Matamda Kanglatumi Chantipur ki Dugar Mandi Manaka Laiba Hatwaya Dukan Amagi Manatagi Sakang Daba Kar Anida Lakiba Miyoi Singna Fadana Pukibani Hairi Mapu Sakang Daba Singna Fadana Pukle Habagi Pauhe Fangbaga Police ki kanguna thiba homgi thabak chathabada tekta kadna kanbang ngamkhibani hairi hauji phawbagi oinadi chapchaba paw khangba ngamdri ising yomba saraga ising puba sentence ta yu puramba meyo ama police na fare yamna haisingne ising yomba saraga ising puba sentence manungda yu pudina chalamba meyo ama yungo liter sahongga humdra mangaga konana police na fagatpa ngamkhre pawse asina phangba pawgi matung ina ngasi ayu pung mapalom taba matamda Kaksing district ki police ki SP Thoksom Bikramjit Singhai ki miyang makhada Kaksing police commando ki kanguna Kaksing lamkhai lambida lakpa gari sing check tawbagi thabak chathaki matam aduda chingningai oiba maungda lakhiba ising puba gari Suzuki super gari registration number MN 060 2651 check tawbagi thabak chathabada ising hapliba sanitation singbada yungong liter chahunga humdra manga yoramba thengnabadagi Gari adugi driver amadi using adu phagatkibani hairi Paraba driver adugi maming ahaibam nanau kunga mathoi apopa e Bidananda Singa kawi Ifan East ke Andro Chingdong Laikai dagini Gari adude yaurakkiba sentence ahom water pump generator ama yauna Fagalaba gari amadi using mari lainaba singna khusinakhre hairi Wangu Yelangba Hills ta operation chathabada khulai kya fagalai Kaksing district ki police ki SP Thoksom Bikramjit Singha MCF के लिसिंग मखादा एडिशनल SP ऑपरेशन कक्सिंग बिनोय सोंगथामना लोचिंगना कक्सिंग पुलिस कमांडो वांगू पुलिस की कंगूगा लोयना ngasi ayu pung manga makhairam taba matamda wangu police station na konba wangu yelangba hills ki mafam sing ko chinduna thamlaba matungda search operation chathabada khulai kaya maram phaga pangamle hairi operation aduda phagalaba khulai sing adude magazine yaudaba 9mm pistol ama .36 ki ICE hand grenade taro 2-inch mortar smoke cell ahum 2-inch mortar cell GMT cell mari chip launcher ama bulletproof plate ama biofair handset ama BP base ani nongmai maru ahum grenade launcher ring ani amadi ahamba same bag khara recover toba ngamki phagalaba khulai sing adu phawbora amada lotlaga thalambani hari phagalaba khulai sing asinga si ayu pung 10 minute from taba matamda wangu police station na khusinakhre hari CM Kairao Kendra da Chatuna Yangsingkre, Manipur ki Chief Minister M. Biren Ngarangdagi Hauna Hantak Nonglai Nungsi Amasung, Akan Balen Tavana Soan Kraba Yung Kai Sing Yangsimbagi Kongsaki Manung Sana, Ngasi Kairao Kendra ki Mapam Sing da Koyan Chatuna Akan Balen Tavadagi, Mang Takraba Yung Sing Yangsingkre, Kongsa Aduda Kairao Kendra ki Emere Ramesor Amadi, Atay Marilay Naba Official Singsu Saruyaki, CM na Fondo Kibadi, Ngarang dagi ngasi phawbada yum lising tara mangaga sawngamu mang taal le haiba khangba ngamle masigi manungda khara sokpasu yawi pura tepa kaya amasu yawre khara sokpasing asidi numit nini hubni gi manungda semjinaba thabai pakhai kani pura te khiba yum singde matam khara sangani yung kai sokhiba singge semjin bio haiduna photo amadi application ga loyana pikhala kiba sing atu Ningthina yengsilaga chiro amagi manungda sem sabagi thaba paikhatkani haiki Chief Minister na makhata na phongdokhibada akan balen taduna lomi singna thajaba mahi marong amadi mana masing kaya yamna mangta ankrabage haibadu mari leinaba agriculture department ki official singna field komduna survey taroba matungda madugi pifam thopa selge temang pinaba thaba paikhatkani hairi ngasi gi khongsa aduda Imphal East district ki DC Dainasi Saruyaki Kuki militant singna transformer hurankre security laitabagi khudongchaba lauraga kuki kulai faiba singna Bisnupur district ki manung samba Torbung Bangla Gobindapurda kinba hauze mathau toriba electric transformer ama lon hurankre hairi pawashin hai mafam aduda laireba BSF ki kangu Lok Sabha Mikhal ga mari lainana
mafam adudagi chakhraba matung security leitabagi khodongchaba asi lauraga kuki singna transformer adu ngasidagi numit kharanigi mamangda hurankibani hairi MLA Santina nonglai nungsina soalaba yumsing yengsingkre haukiba numit kharanigi mamangda Manipur gi tapaki saruk kharada len yauna akanba nonglai nungsi chituna amanta kya tholan lamba mafamsing ngasi moyang AC gi MLA TI Santina haktengana chatuna yengsingkre ngasi gi MLA gi yengsing khongja aduda panjai ke member singsu saruk yakhi MLA na Fubalada sunu sifat naransina thana pupi amadi kahena soalaba mafamsingda yengsingki Fubalagi oina lena ama ata thoan kraba imung karadi leifam leitabana maram oiraga laikai ki community hall da sangjafam logduna leiramba thengnaki yengsing khongsa aduda MLA TI Santina phongdokhibada len pubat nunglai nungsina soalamlaba yumsing athubagi oina yung kupchinaba jinga piragani kahena soalaba imungsing masang khagdokduna mari leinaba department na pigadaba tebang singsu athubada phanganaba honagani haiki loinana inkol koiduna manama sing thaduna sendalambi oijariba lami singdasu kari toba yabage haiba adu yengsingani haiki